ngasi phongkiba tuan Manipuri siphongsing amasum thokiba thawdo wathoksingdagi maruoiba I pausing khongasaraga Manipur top channel gi maikeidi myamda thamjagi ahanbada politician singna phamgadaba assembly ngasidi drug lalonba thikadar singna munnanaba angamba thakta honari Sotin Kumar Mikhal sel saiduna miyoi kharana assembly asi namduna langoi sanana honari Rajniti tawba miyoi singna phamgadaba assembly asi ngasidi drug lalonba crore yankhai thika lawraga crore mangana sana honaba thikadar leba asida khwaidagi motpa miyamna ngasi assembly asida mahum sana honariba siguma miyoi kangbu asina assembly da phamnana honarakpa matamda ngasidi board asi salak sare haina CPI state ki secretary L Sotin Kumar na phongdokre Kurai sida CPI na Mikhal thengnana ba puthokliba RK amusanagi election campaign ngasi Kurai da leiba lai khurembi sangnenda hawdokre thawramaduda Sotin Kumar na phongdokibida mausaga manada bamongda board ki damak muscle power money power sijinarakli flag thetpa sakjana ba campaign chatpa yawbinaba sel yenmana singba kya sathari Masina hairokta mahairoi nungmaina kaptuna hatle androda nungmai kapnare masi miyamna khangbi phamthui election haibasi asumba wayel tawduna miyamgi punsida awon ba ahongba lakpa haibadu kupna khanaduna vote pigadabani kariguma vote pibada lana piba tarabadi lemhauriba punsida awaba kya lakani haiba kawbigano ngaihakki posakharada satpigano sak pizaraga phi matek ama piraga salak tawribasi tasengna Ningol sakaubat nati hainasu phongdokhi atopa pawmana absolute majority phangduna single largest oigani Congress kumja Englishing aniga kungani thoida pangthokadoriba state assembly election da Congress na absolute majority phangduna single largest party oigani haina Manipur Pradesh Congress Committee gi vice president KS Debabrata phongdokre lamlai a sida Congress ki mirep oigani lauthokraba Asoiba Debiangi manifesto amasum poster phong baga loinana motorcycle rally lam tharaduna Debarvatana makhatana hai election asida Congress ki akan lamba asi BJP ga oigani masi karigumbasu NPP oirakpayai singi lamdana Congress ki akan lamda NPF na oigani kumja Englishing aniga kungani thoida pangthokadaba Mikhal asida Congress ki maikeidi gi AC khudimakta mirep thadokani haina pausna makhatana phongdorakli atopa paw kharana Sudan da gold mine kintharakpada mi kuntragani pan sikre ariba gold mine ama kintharakpada Sudan masa kuntragani pan sikre haina Sudan authority na phongdokre leba dugi nungsup thangba Kordofan province da leiba sejinadraba gold mine adu khanghaudana ningkhairakpada miyoi sing adu laikidabani leibak adugi state na chalaiba mining company gi pau matung ina mathau tawdraba thingjin khraba mine adu khardom sar gi kha thangba maikei da kilometer 7 lom chalaga leiba phuja khungang da leibani thaudo adu da asokpa kharasu yauki haiba wafamsu company adugi statement da makhatana phongdokhi Asokpa masing kayano haibiduri sapsana pankhide local media na phongdorakhiba report matung ina darsaya mine haina khangnariba ariba gold mine adugi tuan ba mathak thangba saruk sing ning khairakhiba thaudoktuda miyoi kuntragani pan siki aduga yamdrabada miyoi nipan aso apan nangduna local hospital amada pukhatuna laikana ki hairi Thaudok thokraba matungna khunja singna ariba gold mine adugi akoibida thomjin naraktuna laikhidabagi photograph sing mining company aduna Facebook da thadorakhi mafam adura asibak sang amadi ahingba miyoi sing lairibra haibadu khangdoknaba rescue team ani thabak tawduna leibagi saktamsu social media da mining company aduna thadorakhi atopa video clip amada khunja singna leibak thiba thawdo adura laikhidraba sing potloinaba honabagi saktamsu utli function tawkhidraba ariba gold mine adubu ngak senduna leiramba security force sing mafam adu thadoktuna senakhraba matungda local miners sing mafam adu da laktuna thabak tawnaba hotnarakhiba serakta khudong thiba thawdo adu thokhibani hainasu pawsina makhatana phongdorakli makasa tharakpoina to papawamana Maharashtra da governor minister anigi singilan khankhalakli Maharashtra gi governor Bhagat Singha Koshiyari amasum minister
Uddhav Thackeray anigi marakta mamangdagi sathaduna laklibha singi lan ngasi phawa loiba naidri sirol kaya marum amada inaduna satharakliba singi lan asigi ikon konba thawdo ama oina Maharashtra Assembly gi Speaker khanbaga mari lainana handakta pangthokiba election aduna lusingba anigi marakta hena asawba uthoknabagi sathiraba tangkak ama yaurakre se Minister Thackeray na Governor da handakta ikiba sirol amagi matangda asawba phongdokladuna Kosiyarina Minister gi siruladu angang masa manba wahi wata yawi aduna kian khanganbagi matau amasu loinari haiba wapam phongdokre se Minister Thackeray na mangonda irakhiba siruladu gi pakumoina Kosiyarina Thackeray da akanba wapam sing phongdoktuna sirulama su thakre Speaker gi election adu Governor na pangthokpiyu haina se Minister na mahaki siruladu da pankibani se Minister gi sirol adu da yauriba warol singadu rajniti da mapung phadriba miyoi amagi khondani maduna makpu nungai handre haina phongdok laduna Governor gi office pu ka hena thawoida bamadi thak hanbagi warol sing se Minister gi sirol adu da loini hairi Maharashtra Assembly gi Rules Committee na Assembly gi Speaker gi Mikhal pangthok pada hana secret ballot tawduna pangthok lamba election adu open oina vote pinaduna Mikhal pangthok kadabani haina ahongba thamkrabani Assembly session gi aroiba numita Speaker gi Mikhal pangthok pada ayaba pibinaba state adu gi naha Vikas Agadi MBA government sirol aduna haijakibani haukiba numaizu numita MBA lainga ki senior minister ahumna governor Kosiyariga Rajbhavan unaduna Speaker khananaba election procedure aduda ayaba pibinaba wafam sing taksin kibani hain supali loisilak poina topa pawman education sector na khwaidagi fagatpa Manipur gi sector oire Minister Rajen Education Minister Sorokhebam Rajen na Manipur gi sector punamaktagi education sector na khwaidagi improve oiba sector oire hari wapam asingasi Manipur lenga ki Department of University and Higher Education sinduna University and Higher Education Digital Support Scheme launch tawbagi thoramda haikibani DM College of Teachers Education na pangthokiba thoram aduda athoiba mithungi warol piraduna Minister Rajena Manipur lenga na state asida education sector fagathanba haibasi khwaidagi maru oiba miyeng thamlaga thabak paikhalakhi Department na thadaba fansing ningthijana sijinaduna khwaidagi maru oiba lamsingda thadaki masigi mathakta department gi official amadi staff singnasu punna khusamnaraga education sector hanadagi fagat hananaba madi awonba puraknaba thawai hakchang yaunu honaki ngasi hawdoliba digital format of teaching ngasi su khwaidagi awangba thaki tambi takpibagi khudong saba phangananaba pandamda hawdokpa scheme amani hain spausin makhatana su phongdoki Maana makha taraduna Manipur gi college ngasi na ki scoring da yenglagadi yam aphabasing gi manung da sanma ngamdri adomena ma college da sensitization amadi awareness program pangthoktuna na ki scoring hengat hanana thabak paikhat pa hokre hariba campaign asina government college amadi aided college da sauna kana ba piragani hainasu pausna makha tana supali loisilak poina to papaw ma huran mani singnaba thangna thinduna hatkre yum sakai sagi angan bada yum amada sangkiba masagi sei taraga mapan surabanu pa ama yumbu aduna thangna thinduna hatkre haina police ta phongdokre mi haluba yumbu adu kona anakpa police station amada surrender tawkre amasum huran ba amani haina singnaduna naha adu maana hatkibani haiba masana ya zakre mafam amatada city adugi mayol leiminaba anis Zozana lalabu hatkibani haidi henesu pausna makhatana phongdorakli adu haujiko inadi paus matang se lusinjarage amasum pathosaki bida soikiba lankiba kaya yars myamna ngapigani matamatam yueba maruebe I pausung sumyamda lepalaitana update pijaraki henesu channel sigi meketi sumyamna thamjari and thank you